Pausede yumfamoiba maroiba pau khara update tawzari. Semne Union Minister Rajnath Kadgari amasung Aswani Vaisnab unakre ichauna mangta khraba lambi sing sembada sel thadabinaba Kadgari da taknakre. Chief Minister Nongthombam Birena ngasi New Delhi da Defense Minister Rajnath Singha, Road Transport and Highway Minister Nitin Gadkari amasung Railway Minister Aswani Vaisnab ka unakre. Ichauna mangta khraba lambi sembada sel thadabinaba Chief Minister na Gadkari da taksinkre. Chief Minister Nongthombam Birena mahaki social media account da thagalakpa posting da Union Minister sing mathang unabagi posting upload tawduna hai Union Defense Minister Rajnath Singha ga ngasi Parliament House ta unaduna state asida thokliba sahi ama hena sahi amaga tha helaklaba oirakliba phibam asigi matangda yamna kupna wari sanaki state asida hauzik tangdu leitaba phibam ama hanjilaknaba honabada mahaki maikaidagi angmamba thakta honaribani haina Chief Minister da phongdorakli. Union Defense Minister ga unaba aduda hanna Airfield oiramba Koirengai da leiba Koirengai Airfield asi Manipur lengakta kusinabagi thabak adu hena yangsin binaba taksinki. Amaromdana Chief Minister Nongthombam Birena Union Minister for Road Transport and Highways Nitin Gadkari ga New Delhi da unaduna tongan wafam kaya khanakre. Ngasi Union Ministry of Road Transport and Highways Nitin Gadkari ga unakiba aduda hauzik state asigi tongan ba National Highways sing sengatpagi thabak sangsiliba asi yangsin binaba wafam khanaki. Union Minister ga unaba aduda Greater Imphal area da country road sing sengatnaba thorang tawriba asidagi hauraga state asida leiriba lambi sing all road oina sengatnabagi wafam su khanaki. State asida lambi thongi phibam phataba asina maram oiraga miyamna chathok chasin amasung lalol itiki thabakta khudong chadaba mayok nariba asi yenglaga connectivity hengatnabagi matangdasu Union Minister na ga wafam sing khanaki haina palli. Ngasigi Union Minister ga unaba aduda handakta thokiba ising ichauna sokalaba lambi thongsing semjinnabagi matangdasu wafam kaya Union Minister da pukhatki hairi. Makhatana Chief Minister na Union Ministry of Railway Aswani Vaisnab gasu unaduna hauzik paikhalakliba Imphal Jiribam Railway Line asigi aroiba lake asi athubada loisinbinaba amasung Imphal phauba athubada service lehanbinaba wafam taksinki. Masiga loinana none khopum site ta paikhatliba railway gi tabaksing asi athubada loisinbinaba wafam sukhanaki hairi. Makhataba pauda Manipur gi turel singdanga macha la kuntra hena thada gadauri India laingakna paikhalakliba Pradhan Maisa Spamda scheme gi saruk ama oina National Fishery Department Board Hyderabad na sponsor tawduna Manipur laingaki Fishery Department na turel danga macha thada bagi thabaksing leptana chathari. Masina turel da tanglaba nga phariba ngami singda kanaba pibagi mathakta fishery ecosystem ama sagatpada chauna mating oigani haina Director Fisheries Ais Bal Krishna Singhana phongdokragli. Department na lokhaliba khongthang asigi matangda Director Fisheries Bal Krishna na hai Directorate of Fishery na thorang asi Manipur gi mapung oiba torel tarani thoida paikhalagli. Torel sing adugi manungda Imphal, Nambul, Thaubal, Nambol, Barak, Sakpi, Iril, Irang, Makru, Khuga, Maha amasung Sekmai turelni Manipur gi oina ihan hanba oina paikhalakliba thorang asida hairiba turel sing asida lamdam asigi yelho nga makhal sing oiriba pengba nga ton amasung khabak aduga India Major Cup ki manung chaliba rau mirgal amasung katala macha sing asi turel da thadargadabani. Sathariba khongthang asigi matangda mahakna hai River Ranging Program asi kumja lising ani kungani thoidagi haurakibani aikhoigi akoibagi phibamda kaitharakpa kaya asina maram oiraga turelda nga laisilaktaba amasung nga singasi leptuna phadokhibana nga leibagi chang hantharakpa asina turelda nga pharaga hingliba ngami singda achauba chaitheng kaya lakpadagi makhoida hingnabagi lambi mateng pangnabagi damak India laingakna khongthang asi laukhalakpani. Turel gi nga sing leptuna phadokpana maram oiraga leiriba nga gi masing asi leptuna hantharakpa maram oiraga river ranging asi tawdragadi ngami singi hingbagi lambi kakkedoribani hairi. Atopa pauda yaithibi local da mi kauba leite charai rongba
Yaithibi Lokolda Lairiba Pambaina Lusingba UNLF ki base camp asida party na case amataga mari lainana mi kauba leite maram masina mafam asida kanagumba miyoi amana party ki ming sizinaduna case ka mari lainana kaurakpa tarabadi chatpiganu haina Pambaina Lusingba UNLF ki Department of Publicity ki media coordinator Sarairongba Thakchomna Thadorakpa Cherol amana hairi Sayol asina makata na hai Manipur gi mayon lam amadi khungangi lekai da sel thum tungsin nanaba oina imung amamamgi natraga lekai gi saukhat khongthang gi dama miyamna chathabiriba marup tawbada party na athingba thamba amata leite kanagumba singna party gi ming sizinaduna yaithibi lakonda case ki mi kauraklaba natraga party gi ming sizinaduna marup Thinglaklabadi khudakta party da pau pibirao madugi mathau taba thabak party na lokhat jagani hainasu Cherol asina makha tarakli Atopa pauda lambi thingliba singangasi wari sanagani chahi kaya lisang sitna sembi dana laklaba Imphal Yaripok Road ki Kongba Bazar dagi kairau khunau phawbagi lambi gi saruk asi semba horamlaga tokhibadagi mayokta lambi thingbagi khongjang changsiliba singa Works Minister Govindas Konthau jamga hayeng wari sanaragani wari sanaba asida lambi asi karamba matamdagi semba haugadagi haiba chapchaba aiba Cherol ama Lengak na pidrabadi khongjang handokpagi wafam leite hairi haukiba July gi tang 18 gi ahing nongyaidagi Old Kongba Road United Club Organization gi lamjing makhada miyamna lambi asigi Kongba Bazar dagi hauraga kairau khunau phawba lambi thingbagi khongjang changsinduna lakpani lambi semba horamlaga tokhibabu yaningbaba phongdoktuna changsillakiba club kunga taruk amasung maira paibi nifu manga gi apunba loop asina Works Department ki official sing yauna miyam gi oiba apunba mifam ama pangthoktuna khana nainarabasu phol taba ngamdara leirakibani loinana minister lambi semba gi thabak asi chayol ama phawbagi manungda semba hogani haina thajaba pirabadi khongjang handoknaba sem sari haina phongdokraba phawbada leinga ki work minister gi wafam amata phongdoraktana lakibani Lainga ki thawong aduda khoisaunaraba miyamna Kongba thong manakta achauba ising pipe amasung ujau phaijinduna lambi pumthing thingjinkhibani madu phawba laingakna miyangi wakat tabidabadagi irilbung water supply da ising piba thingba amasung Kongba sub station da konma mafam singda mai piba thingbagi khongjang sing changsinduna lakpani ngasi su khongjang asigi matung ina nungthilpung amadagi Kongba sub station dagi mai muthatbagi khongjang changsilingai cheirakta power minister TS Biswajit masamakna Akruko gi lusingba telephone taroktuna miyamda matam khara pibiduna lambi asi semba haunana buhonajage khongjang handokpiyu haina appeal tauraki Madugi matungda power minister masamak laktuna khongjang changsiliba singa hakthengnana unaduna wari sanaki miyamna unaraba matungda minister TS Biswajitna paumi singda hai lambi asi Imphal East-ki yamna maru oiba lifeline ama oiribani lambi asigi maru oiba asi Khangbadagi mahakna Works Minister oiringaida National Highway gi thakta pukhatna buhonarambaga loinana Minister singsu ayaba piraga leirabani adubo Prime Minister na National Highway mayam pulap lauthokpa ngaiba amasung lambi asi karamba phandagi semgadagi haiba ngainaba oigani lambi asi matamgi oina semjin sajanbagi thabaksu chathadana laklabasu hena mapung phana semjin naba lengak honaduna lakpani adubu lambi semba matamda technical ground da tangai phadana laukhataba yadaba process loisindabana semba hauba yadaduna leibani adubu chief minister ga unaraga wari sanaraba matungda mahak masama mafam aduda tharakbani miyamna thengnariba awaba mahaksu khangi hauji chatpa yadriba asi ko holna chingba asi department na oirabasu mahaki maikaidagi oirabasu mesinanaba chatpa yananaba semlaga mapung phana phajaraba lambi ama semnanaba honaminasi haina thamki loinana hayeng asi Works Minister ga punna phaminaraga wari sanaduna waroisin ama puraknaba honagadawriba asi ngaiminasi haiki matung tarakpada Work Minister Govindas Konthau masamangnasu akrukogi lusingba singda telephone taroktuna hayeng ayuk pung 12 makhai taba matamda unaduna wari sanasi haina khangalakibani hairi akrukogi maru oiba lusingba pause asida hai Power Minister na miyangu unaramba amasung lengak na wari sananaba laurakliba khongthang asibudi akruko na taramna oi adubu miyangi apamba wafam oiriba lambi asi athuba matamda semba haunanaba demand adudi hongba leite wari sanaba aduda Works Minister lambi sembagi thabak asi karamba matamdagi haugani haibana singba ayiba Cherol oina piduna thajaba pidrabadi khongjang hantokpagi wafam leite haiki
ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯃꯦꯇ꯭रिꯛ ꯄꯥꯁ ꯇꯧꯗ꯭ꯔꯤꯕ ꯀꯨꯀꯤ ꯖꯣꯃꯤ ꯁ꯭ꯇꯨꯗꯦꯟꯠ ꯐꯦꯗꯔꯦꯁꯟꯅ ꯁꯣꯁꯤꯌꯦꯜ ꯃꯤडिया ꯁꯤꯖꯤꯟꯅꯕ ꯊꯤꯡꯈ꯭ꯔꯦ꯫ ꯁꯣꯁꯤꯌꯦꯜ ꯃꯤडियाꯗ ꯄꯥꯝꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥꯃꯔꯨꯝ ꯅꯍꯥꯁꯤꯡꯅ ꯊꯥꯒꯠꯇꯨꯅ ꯀꯨꯀꯤ ꯐꯨꯔꯨꯞ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯅꯨꯡꯉꯥꯏꯅꯗꯅꯕ ꯊꯣꯛꯄ ꯌꯥꯕꯒꯤ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯌꯦꯡꯂꯒ ꯃꯦꯇ꯭रिꯛ ꯄꯥꯁ ꯇꯧꯗ꯭ꯔꯤꯕ ꯍꯥꯏꯕꯗꯤ ꯍꯥꯏ ꯁ꯭ꯀꯨꯜ ꯐꯥꯎꯕ ꯇꯝꯂꯤꯕ ꯀꯨꯀꯤꯁꯤꯡꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯁꯣꯁꯤꯌꯦꯜ ꯃꯤडिया ꯁꯤꯖꯤꯟꯅꯕ ꯊꯤꯡꯂꯦ ꯍꯥꯏꯅ ꯖꯣꯃꯤ ꯁ꯭ꯇꯨꯗꯦꯟꯠ ꯐꯦꯗꯔꯦꯁꯟꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯐꯦꯗꯔꯦꯁꯟ ꯑꯁꯤꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟड ꯄꯕ꯭ꯂꯤꯁꯤꯇꯤꯒꯤ ꯋꯤꯡꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯍꯧꯈꯤꯕ ꯃꯇꯝ ꯈꯔ ꯑꯁꯤꯗ ꯁꯣꯁꯤꯌꯦꯜ ꯃꯤडियाꯁꯤꯡꯗ ꯅꯍꯥꯁꯤꯡꯅ ꯀꯝꯃꯨꯅꯦꯜ ꯑꯣꯏꯕ ꯋꯥꯍꯩ ꯋꯥꯇꯥ, ꯚꯤꯗꯤꯑꯣ, ꯑꯣꯗꯤꯑꯣ ꯀ꯭ꯂꯤꯞꯅꯆꯤꯡꯕ ꯊꯥꯒꯠꯂꯛꯄ, ꯁꯦꯌꯔ ꯇꯧꯕ ꯑꯃꯁꯨꯡ ꯀꯃꯦꯟ ꯄꯤꯕꯅꯆꯤꯡꯕ ꯑꯁꯤꯅ ꯀꯨꯀꯤ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯅꯨꯡꯉꯥꯏꯅꯗꯕ ꯊꯣꯛꯅꯕꯒꯤ ꯃꯆꯥꯛ ꯑꯣꯏꯍꯜꯂꯦ꯫ ꯅꯍꯥꯁꯤꯡ ꯑꯁꯤꯅ ꯐꯦꯁꯕꯨꯛ, ꯋꯥꯠꯁꯑꯦꯞ, ꯏꯟꯁꯇꯥꯒ꯭ꯔꯥꯝꯅꯆꯤꯡꯕ ꯑꯁꯤꯕꯨ ꯑꯔꯥꯟꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯗꯨꯅ ꯂꯩꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒꯤ ꯃꯃꯥ ꯃꯄꯥ ꯑꯃꯁꯨꯡ ꯁ꯭ꯀꯨꯜꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯔꯁꯤꯡꯅ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯊꯥꯛꯇ ꯇꯝꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯁꯤꯒꯤ ꯑꯣꯟꯂꯥꯏꯟ ꯑꯦꯛꯇꯤꯚꯤꯇꯤ ꯌꯥꯝꯅ ꯀꯨꯞꯅ ꯌꯦꯡꯁꯤꯟꯕꯤꯒꯗꯕꯅꯤ, ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤडिया ꯑꯦꯀꯥꯎꯟꯠꯁꯤꯡ ꯀꯛꯊꯠꯄꯤꯒꯗꯕꯅꯤ꯫ ꯃꯁꯤꯅ ꯃꯍꯩꯔꯣꯏꯁꯤꯡ ꯑꯁꯤꯅ ꯏꯟꯇꯔꯅꯦꯠꯄꯨ ꯑꯆꯨꯝꯕ ꯃꯥꯏꯀꯩꯗ ꯁꯤꯖꯤꯟꯅꯕ ꯉꯝꯍꯟꯒꯅꯤ꯫ ꯑꯁꯨꯝꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤꯅ ꯁꯣꯁꯤꯌꯦꯜ ꯃꯤडिया ꯄꯥꯏꯕꯗ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯕ ꯃꯇꯝꯗ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯔꯛꯄ ꯉꯝꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤꯅ ꯁꯣꯁꯤꯌꯦꯜ ꯃꯤडिया ꯁꯤꯖꯤꯟꯅꯕꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤ ꯀꯨꯀꯤꯁꯤꯡꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞꯁꯤꯡꯒꯤ ꯑꯄꯨꯟꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯑꯃꯠꯇ ꯑꯣꯏꯅ ꯋꯥꯔꯦꯞ ꯀꯌꯥꯃꯔꯨꯝ ꯂꯧꯃꯤꯟꯅꯈ꯭ꯔꯦ꯫ ꯀꯨꯀꯤ ꯋꯨꯃꯦꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯐꯣꯔ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ, ꯖꯣꯃꯤ ꯃꯥꯗꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟ, ꯖꯣꯃꯤ ꯁ꯭ꯇꯨꯗꯦꯟꯠ ꯐꯦꯗꯔꯦꯁꯟ ꯑꯃꯗꯤ ꯀꯨꯀꯤ ꯁ꯭ꯇꯨꯗꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠꯁꯤꯡꯅ ꯄꯨꯟꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯂꯨꯞ ꯃꯔꯤ ꯑꯁꯤꯒꯤ ꯃꯨꯍꯤꯠꯁꯤꯡꯒꯤ ꯑꯣꯏꯅ ꯑꯄꯨꯟꯕꯒꯤ ꯃꯤꯐꯝ ꯑꯃ ꯉꯁꯤ ꯄꯥꯡꯊꯣꯛꯇꯨꯅ ꯁꯣꯁꯤꯌꯦꯜ ꯃꯤडियाꯁꯤꯡꯗ ꯅꯍꯥꯁꯤꯡꯅ ꯐꯨꯔꯨꯞ ꯃꯁꯦꯜꯒꯤ ꯅꯨꯡꯉꯥꯏꯅꯗꯅꯕ ꯋꯥꯐꯝ ꯐꯣꯡꯗꯣꯔꯛꯂꯤꯕ ꯑꯁꯤ ꯊꯦꯡꯅꯅꯕ ꯀꯨꯞꯅ ꯈꯟꯅꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯅ ꯀꯨꯀꯤꯁꯤꯡꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝꯗ ꯑꯆꯧꯕ ꯁꯤꯡꯆꯦꯞ ꯊꯥꯕ ꯑꯃ ꯑꯣꯏꯔꯛꯂꯦ꯫ ꯃꯔꯝ ꯑꯁꯤꯅ ꯅꯍꯥꯁꯤꯡꯅ ꯃꯔꯨꯑꯣꯏꯅ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯕꯁꯤꯡꯅ ꯁꯣꯁꯤꯌꯦꯜ ꯃꯤडिया ꯄꯥꯏꯕ ꯃꯇꯝꯗ ꯌꯥꯝꯅ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯒꯅꯤ꯫ ꯁꯣꯁꯤꯌꯦꯜ ꯃꯤडियाꯁꯤꯡꯗ ꯀꯨꯀꯤ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯋꯥꯐꯝ ꯊꯥꯒꯠꯂꯛꯄ ꯃꯇꯝꯗ ꯂꯨꯞ ꯑꯁꯤꯅ ꯃꯔꯤ ꯑꯁꯤꯅ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯃꯤꯟꯅꯗꯨꯅ ꯄꯨꯟꯅ ꯊꯦꯡꯅꯒꯅꯤ, ꯂꯣꯏꯅꯅ ꯁ꯭ꯀꯨꯜꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯔꯁꯤꯡꯅ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜꯁꯤꯡꯗ ꯇꯝꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯟꯂꯥꯏꯟ ꯑꯦꯛꯇꯤꯚꯤꯇꯤꯁꯤꯡ ꯌꯥꯝꯅ ꯀꯨꯞꯅ ꯌꯦꯡꯁꯤꯟꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎꯗ ꯕꯣꯁꯦꯝꯒꯤ ꯑꯅꯧꯕ ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯥꯞꯄꯨ SSUM ꯕꯣꯔꯗ ꯑꯣꯐ ꯁꯦꯀꯦꯟꯗꯔꯤ ꯑꯦꯖꯨꯀꯦꯁꯟ ꯃꯅꯤꯄꯨꯔ ꯕꯣꯁꯦꯝꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯤꯟꯕꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯤꯕ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯍꯟꯗꯛ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯁꯟ ꯃꯃꯥꯡꯗ ꯃꯍꯩꯔꯣꯏ ꯈꯨꯟꯅꯥꯏ ꯑꯁꯤꯅ ꯄꯥꯝꯂꯤꯕ ꯑꯁꯤ ꯈꯪꯅ ꯑꯅꯧꯕ ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯥꯞꯄꯨ ꯍꯥꯏꯅ ꯁꯣꯁꯤꯌꯦꯂꯤꯁꯠ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟ ꯑꯣꯐ ꯃꯅꯤꯄꯨꯔ SSUM ꯅ ꯇꯛꯁꯤꯜꯂꯛꯂꯤ꯫ ꯂꯂꯥꯝꯕꯨꯡ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜꯗ ꯂꯩꯕ ꯂꯨꯞ ꯑꯁꯤꯒꯤ ꯂꯣꯏꯁꯪꯗ ꯉꯁꯤ ꯄꯥꯎꯃꯤꯁꯤꯡꯒ ꯎꯟꯅꯕꯗ ꯃꯍꯩꯔꯣꯏ ꯂꯨꯞ ꯑꯁꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯅꯔꯦꯜ ꯊꯤꯌꯥꯝ ꯕꯤꯀꯥꯁ ꯂꯨꯋꯥꯡꯅ ꯍꯥꯏ ꯏꯁꯨ ꯈꯨꯗꯤꯡꯃꯛ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯅ ꯋꯥꯈꯜ ꯈꯟꯊꯕꯤꯔꯒꯗꯤ ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯂꯥꯛꯂꯣꯏꯗꯕꯅꯤ, ꯑꯗꯨꯕꯨ ꯂꯩꯉꯥꯛꯅ ꯏꯁꯨ ꯈꯨꯗꯤꯡꯃꯛ ꯑꯆꯨꯝꯕ ꯀꯔꯤꯅꯣ ꯌꯦꯡꯁꯤꯟꯕꯤꯗꯕ ꯑꯁꯤꯅ ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯂꯥꯛꯅꯕꯒꯤ ꯃꯆꯥꯛ ꯑꯣꯏꯍꯜꯂꯤ꯫ ꯑꯦꯖꯨꯀꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠꯗ ꯑꯦꯗꯤꯁꯅꯦꯜ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯔꯤꯕ ꯃꯤꯁꯛ ꯑꯃꯅ ꯈꯪꯍꯧꯗꯅ ꯕꯣꯁꯦꯝꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯍꯥꯞꯆꯤꯜꯂꯛꯄ ꯃꯇꯝꯗ ꯀ꯭ꯂꯥꯁ 10ꯒꯤ ꯑꯦꯛꯖꯥꯝ ꯂꯩꯕ ꯃꯔꯝꯅ ꯃꯍꯩꯔꯣꯏ ꯂꯨꯞ ꯑꯁꯤꯅ ꯇꯉꯥꯏꯐꯗꯕꯅꯤ ꯈꯜꯂꯒ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯅꯤ꯫ ꯃꯔꯝꯗꯤ ꯑꯦꯛꯖꯥꯝ ꯃꯌꯥꯗ ꯕꯣꯁꯦꯝꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯥꯡꯗꯨꯅ ꯂꯩꯕꯗꯒꯤ ꯂꯩꯉꯥꯛꯅ ꯑꯃ ꯍꯥꯞꯄꯤꯌꯨ ꯍꯥꯏꯅ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯇꯛꯁꯤꯟꯈꯤꯕꯗꯨ SSUM ꯅꯤ꯫ ꯆꯤꯔꯕ ꯃꯇꯝ ꯑꯗꯨꯗ ꯂꯨꯞ ꯑꯁꯤꯅ ꯇꯛꯁꯤꯟꯈꯤꯕꯗꯨ ꯑꯆꯨꯝꯕ ꯈꯣꯡꯖꯪꯅꯤ ꯈꯜꯂꯒ ꯂꯩꯉꯥꯛꯅ ꯑꯅꯧꯕ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃ ꯕꯣꯁꯦꯝꯒꯤ ꯍꯥꯞꯄꯤꯔꯛꯄꯗꯨ ꯃꯇꯝ ꯂꯩꯇꯕꯗꯒꯤ ꯂꯩꯉꯥꯛꯅ ꯇꯉꯥꯏꯐꯗꯅ ꯁꯤꯜꯂꯛꯄꯅꯤ ꯈꯟꯗꯨꯅ ꯃꯗꯨꯗ ꯌꯥꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯅꯧꯕ ꯑꯃ ꯁꯤꯟꯕꯤꯕ ꯆꯨꯝꯂꯦ ꯍꯥꯏꯗꯨꯅ ꯂꯩꯉꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃꯁꯨ ꯄꯤꯁꯤꯟꯈꯤꯕ ꯂꯩꯔꯕꯅꯤ ꯍꯥꯏꯔꯤ꯫ ꯂꯣꯏꯁꯤꯜꯂꯛꯄ ꯄꯥꯎꯗ ꯑꯦꯂꯤ ꯃꯦꯂꯩ ꯁꯣꯔꯣꯛꯈꯥꯏꯕꯝꯅ ꯃꯅꯤꯄꯨꯔꯒꯤ ꯑꯍꯥꯟꯕ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔ ꯑꯦꯗꯚꯣꯀꯦꯠ ꯑꯣꯏꯔꯦ꯫ ꯑꯦꯂꯤ ꯃꯦꯂꯩ ꯁꯣꯔꯣꯛꯈꯥꯏꯕꯝ ꯖꯤꯇꯦꯁꯅ ꯃꯅꯤꯄꯨꯔꯒꯤ ꯑꯍꯥꯟꯕ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔ ꯑꯦꯗꯚꯣꯀꯦꯠ ꯑꯣꯏꯔꯦ꯫ ꯃꯍꯥꯛꯄꯨ ꯑꯣꯛꯄꯒꯤ ꯊꯧꯔꯝ ꯑꯃꯁꯨ ꯉꯁꯤ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯗꯤꯁꯇ꯭ꯔꯤꯛ ꯂꯥꯏꯕ꯭ꯔꯦꯔꯤ ꯀꯝ ꯌꯨꯊ ꯁꯦꯟꯇꯔ, ꯊꯧꯕꯥꯜ ꯑꯊꯣꯛꯄꯝ ꯑꯃꯁꯨꯡ ꯊꯧꯕꯥꯜ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔ ꯀꯂꯦꯛꯇꯤꯚꯅ ꯄꯨꯟꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯑꯣꯛꯄꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯆꯤꯐ ꯒꯦꯁꯠ ꯑꯣꯏꯈꯤꯕ ꯈꯥꯡꯉꯕꯣꯛ ꯑꯦꯁꯤꯒꯤ MLA ꯑꯣꯛꯀꯝ ꯁꯨꯔꯖ ꯀꯨꯃꯥꯔꯅ ꯍꯥꯏ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔ ꯃꯔꯛꯇꯒꯤ ꯃꯍꯥꯛꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯂꯣꯌꯔ ꯑꯣꯏꯅ ꯊꯣꯔꯛꯄ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ꯫ ꯃꯥꯏꯀꯩ ꯑꯁꯣꯝꯒꯤ ꯑꯣꯏꯅꯁꯨ ꯌꯥꯝꯅ ꯆꯥꯎꯊꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯅꯨꯃꯤꯠ ꯑꯃꯅꯤ꯫ ꯃꯈꯥ ꯇꯥꯅꯁꯨ ꯃꯍꯥꯛꯀꯤ ꯃꯊꯧ ꯀꯌꯥ ꯄꯥꯡꯊꯣꯔꯛꯄ ꯃꯇꯝꯗ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯁꯅꯨ, ꯂꯣꯏꯅꯅ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔꯒꯤ ꯂꯩꯔꯤꯕ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ꯫
Transgenderꯒꯤ machat mawongsing miyoiba amada yaurakpa haibasi aikoina hongdokluba yaroidabani makoising asibu mafam khudingmakta accept tawbiduna punna chapminagadabani haiki thauramga mari lainana transgendergi ahanba lawyer oiriba Melei na hai mahakpu miyamna opiba asi hona zakiba kaya adu mai pakpa haurakle haibagi thajaba lei Transgender singna imung manungdagi hauraga khudong chadaba kaya lanthingnaba yauri imung manungdagi hauduna chap manaba miking yengbidrabadi mapan thokpada yamna wahalli machanupani nupini haiba khaidana chap manaba mikengda yenglaga sembigadabani mahakna ngasi mai pakpa ngamlibasi imung manunggi maikaidagi mapung phana mateng pangbibani Thauram aduda saruk yariba advocate Sorokhaibam na Melei asi honaba yamna kanbaga loinana thauna phabi mahaki junior transgender advocate amani mahak kumba kaya thoraktuna thabak tawminaba changi haiki